Hꯧzik Laingak Pairiba Naftali Bennett ki government asina Israel gi houzik lairiba parliament asi dissolve tawgadauri masina maram oiduna anauba government amaga amu form tawnabagi damakta haukhriba sahi ahum asida election marirak pangthokrabasu amuksu nauna government asi form tawnabagi damakta sahi ahum asida manga suba election amagasu houzik Israel da pangthokadauri Houzik Israel gi government oiduna lairiba Naftali Bennett ki sarkar asi form tawkiba chahi amarom ngairibani Houziki Israel gi Prime Minister Naftali Bennett na phongdorakpa wafam amakhakta mathangi week asida houzik lairiba Israel gi parliament asibu dissolve tawnabagi damakta bill ama submit tawragani haiduna mahangna phongdorakli Prime Minister office tagi thadorakiba statement aduda houzik lairiba sarkar asi kannabagi damakta yamna kannadi honakibani adubu government asi form tawba matamda punsinduna coalition oina semkriba party nipan asigi magi manadaba tonganba ideology sing asina maram oiduna hairiba khongthang asi lawkhalaklibani haiduna thamli parliament dissolve tawkraba matungda houziki prime minister oiriba Naftali Bennett asi pham thadokragani aduga election tawduna anauba government semdringagi marak asida houziki Israel gi foreign minister oiriba Yair Lapid asina caretaker leader oina hoki Israel gi prime minister oigadauri Israel gi parliament oiriba Knesset asida seat chamaga kullai masigi manungda seat humpuga mathoi phangba taragadi makhoi adu majority party oiduna government semgadauribani Israel hairiba country sidadi party amana absolute majority phangba ngamdabana maram oiduna party sing puchinaduna ayama matamda coalition government sembani mamang pangthokiba election aduda hanagi former prime minister Benjamin Netanyahu ki party Liquid party asina chama kungi manungda seat kunthra phangduna khwaidagi yamna seat phangba oiki seat yamna phangjaba taragasu majority di yawdba ngamdabanina atopa party singasu punsinaba ngamdabana maram oiduna government semba ngamdabadagi houzik prime minister oiriba Naftali Bennett ki party Yamina asiga sakenda khwaidagi yamna seat phangba ngamliba Yes Atit hairiba party asiga punsilaba matungda atopa party taruk amagasu punsinduna party nipanna coalition tawduna semba government ni houziki Israel gi government asi prime minister oiriba Naftali Bennett ki Yamina party hairiba party asidagi member ama lep tawkibadagi haukiba thani asidagi houzik lairiba government asina majority gi oina lairiba status atu mangkrabani karigumba bill ama pass tawba matamda 61 vote mathau taba adusu sudana dumak laiduna laklabani Naftali Bennett ki maikaidagi houzik lairiba sarkar asi manghanba haibasi araiba amadi natte adubu Israel gi parliament oiriba Knesset asi numit 10 fawbagi manungda dissolve tawdaba taragadi Israel gi oiba national security asida yamna chawba khudongthiba ama lakpa yai haiduna mahakna phongdokli West Bengi lairiba jaga asida houzik Israeli singna settle tawbasigi matangda bill ama pass tawnabagi damakta honaba matamda houzik lairiba coalition gi party asigi manungda yanadaba wafam kaya ama thorakpagi khudongchadaba amagi matangda mahakna phongdokli Nauna prime minister oirakadauriba Lapid ki maikaidagi Naftali Bennett na mahaki oiba personal interest adubu sacrifice tawduna country gi damakta khanduna mahangna lauriba responsibility adugi damakta thagatwa phongdorakli masini houziki oina Israel gi lairiba fibam asi makha taba karamba fibam sing lakpagi anoba government lakpagi haibadudi mayam punna ngaibinarsi ngasigi oinadi video si mata asida losinjarage anoba video update amada amuka hanna thingnarasi